ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛ, ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯔ? ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯕꯣꯛ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯑꯣꯏꯍꯟꯕꯅꯣ? ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ, ꯉꯥꯏꯕ ꯌꯥꯕ ꯃꯇꯝ ꯀꯌꯥ ꯉꯥꯏꯔꯛꯂꯤ, ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯈ꯭ꯔꯦ, ꯃꯤꯡꯊꯣꯜ ꯃꯁꯤꯡ ꯈꯪꯗ ꯐꯪꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯑꯋꯥꯃꯟ ꯂꯩꯇꯕ꯭ꯔꯥ? ꯅꯨꯄꯤ ꯃꯥꯒꯤ ꯉꯥꯏꯖꯃꯜꯅ ꯀꯗꯣꯝꯗ? ꯑꯣꯏꯔꯦ, ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯂꯣꯏꯖꯤꯡꯗꯣ ꯉꯥꯎꯆꯠꯅꯗꯨꯅ ꯆꯠꯂꯤ, ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯊꯕꯥꯅ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯔꯝꯅ ꯑꯈꯪ ꯑꯍꯩ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ, ꯈꯪꯅ ꯆꯥꯟꯅꯕ ꯗꯥꯛꯇꯔ ꯑꯃꯅꯤꯁꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ, ꯍꯤꯗꯥꯛ ꯈꯔ ꯏꯔꯝꯗꯨꯅ ꯆꯠꯈꯤ, ꯀꯥꯟꯅꯐꯝ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ, ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯕꯥꯗꯣ ꯇꯁꯦꯡꯅ ꯋꯥꯔꯦ, ꯃꯥ ꯑꯋꯥꯕ ꯑꯃ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯣꯔꯛꯄ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗꯅꯤ, ꯀꯨꯆꯨ ꯀꯨꯃꯦꯜ ꯑꯃ ꯊꯣꯛꯇ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯂꯣꯏꯖꯤꯡꯗꯣ ꯇꯨꯃꯤꯟꯅ ꯃꯪꯂꯤ꯫ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯗꯨꯅꯤ, ꯌꯦꯡꯍꯩꯕ ꯃꯇꯧ ꯅꯠꯇꯦ, ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯈꯛꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯁꯅꯥꯗꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯈꯨꯠꯇ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯕꯥ ꯑꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯊꯕꯥ ꯑꯃꯁꯨ ꯐꯝꯊꯩ꯫ "ꯏꯕꯦꯝꯃ, ꯆꯥꯛ ꯈꯔ ꯆꯥꯁꯤꯁꯦ." ꯂꯣꯏꯖꯤꯡꯗꯣ ꯋꯥ ꯉꯥꯡꯗꯦ, ꯊꯕꯥꯗ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇꯦ, ꯌꯦꯡꯈꯤꯕ ꯃꯐꯝ ꯑꯃꯗ ꯃꯃꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯊꯕꯥꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ, ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯕ ꯃꯈꯩ ꯆꯥꯛ ꯑꯗꯨꯕꯨ ꯇꯣꯠꯄꯤꯅꯕ ꯍꯣꯠꯅꯩ꯫ "ꯏꯕꯦꯝꯃ, ꯁꯦ ꯍꯛꯆꯥꯡꯗꯣ ꯀꯟꯅꯅꯕꯅꯦ, ꯆꯥꯛ ꯈꯔ ꯆꯥꯁꯤꯁꯦ." ꯊꯕꯥꯗꯣ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯁꯦꯝꯗꯨꯅ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯃꯆꯤꯟ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯣꯏꯖꯤꯡꯗꯣ ꯋꯥ ꯉꯥꯡꯗ꯭ꯔꯤ, ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯄꯤꯗꯣ ꯄꯣꯞ ꯄꯣꯞ ꯇꯥꯔꯤ꯫ ꯊꯕꯥ ꯑꯃꯁꯨ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯄꯤꯖꯅꯕ ꯍꯣꯠꯅꯩ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯔ ꯆꯥꯁꯤꯗ, ꯁꯤ ꯏꯅꯦꯅ ꯆꯥꯛ ꯏꯜꯂꯤꯌꯦ." ꯀꯔꯤꯕꯨ ꯈꯜꯂꯕꯅꯣ ꯂꯣꯏꯖꯤꯡꯗꯣ ꯌꯥꯝ ꯁꯥꯎꯅ ꯊꯕꯥꯒꯤ ꯃꯈꯨꯠꯇꯣ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯇꯍꯥꯟꯅ ꯆꯪꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯥꯛꯇꯣ ꯂꯩꯃꯥꯏꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯥꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯏꯆꯦ!" ꯊꯕꯥꯗꯣ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯉꯤ, ꯄꯟꯊꯔꯨꯕ ꯇꯧꯗ ꯃꯃꯥꯏꯗꯣ ꯊꯨꯅ ꯅꯣꯟꯈꯠꯂꯤ꯫ "ꯏꯕꯨꯡꯉꯣ!" ꯀꯣꯏꯔꯦꯡꯗꯣ ꯁꯛꯐꯝ ꯍꯣꯡꯂꯦ, ꯐꯤꯕꯝ ꯑꯃ ꯇꯧꯔꯝꯂꯦ, ꯃꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯟꯅ ꯎꯏ꯫ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯔꯒꯅ ꯍꯦꯟꯅ ꯊꯕꯥꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯄ꯭ꯋꯥ ꯂꯥꯛꯂꯦꯗꯅ." "ꯏꯆꯦ, ꯅꯨꯄꯥ ꯂꯥꯛꯆꯔꯤ." ꯉꯥꯏꯈꯣ, ꯏꯆꯦ ꯃꯩ ꯄꯨꯔꯛꯀꯦ." ꯊꯕꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯈꯕꯔ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯊꯨꯅ ꯑꯃꯨꯛ ꯈꯣꯠꯂꯛꯏ꯫ "ꯁꯦ ꯃꯩꯁꯦ ꯑꯣꯛꯊꯣꯛꯀꯦ." ꯃꯆꯦꯅ ꯆꯝꯈꯠꯂꯤꯕ ꯃꯩ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯃꯥꯁꯨ ꯃꯁꯥꯗꯣ ꯑꯣꯛꯊꯣꯛꯏ꯫ "ꯏꯆꯦ, ꯂꯣꯏꯖꯤꯡꯗꯤ?" "ꯏꯃꯨꯡꯗ ꯂꯩꯔꯤꯌꯦ." ꯊꯕꯥꯗꯣ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ, ꯀꯣꯏꯔꯦꯡ ꯃꯥꯅꯁꯨ ꯃꯆꯦꯒꯤ ꯇꯨꯡ ꯏꯜꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯌꯨꯝꯅꯤ, ꯀꯣꯏꯔꯦꯡꯗꯣ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯆꯩ꯫ ꯏꯃꯨꯡ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯂꯣꯏꯖꯤꯡꯗꯣ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯣꯏꯔꯦꯡꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯃꯔꯝꯅ ꯃꯆꯥ ꯂꯣꯏꯖꯤꯡꯕꯨ ꯍꯔꯥꯎꯅ ꯀꯧꯖꯩ꯫ "ꯂꯣꯏꯖꯤꯡ, ꯅꯪ ꯀꯀꯥ ꯍꯜꯂꯛꯑꯕꯅꯦ." ꯂꯣꯏꯖꯤꯡꯗꯣ ꯈꯨꯝꯗꯦ, ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯖ ꯁꯣꯐꯥꯗꯨꯗ ꯃꯁꯥ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯀꯣꯏꯔꯦꯡꯗꯣ ꯆꯤꯡꯅꯔꯞ ꯇꯧꯅ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ "ꯂꯣꯏꯖꯤꯡ, ꯀꯀꯥꯒꯤ ꯂꯣꯏꯖꯤꯡ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯂꯣꯏꯖꯤꯡꯗꯣ ꯀꯣꯏꯔꯦꯡꯗ ꯍꯟꯅ ꯌꯦꯡꯗꯦ, ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯖꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯀꯣꯏꯔꯦꯡ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯏꯆꯦ, ꯑꯉꯥꯡꯁꯤ ꯀꯩꯗꯧꯔꯒꯦ?" ꯊꯕꯥꯁꯨ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ, ꯂꯂꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯣꯏꯔꯦꯡ ꯍꯦꯟꯅ ꯃꯤꯄꯥꯏꯅ "ꯏꯆꯦ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯉꯥꯡꯁꯤ ꯀꯩꯗꯧꯔꯒꯦ?" "ꯀꯧꯔꯨꯔꯅꯨ, ꯈꯨꯝꯂꯔꯣꯏ, ꯑꯩꯈꯣꯏ ꯑꯃꯠꯇ ꯃꯥꯅ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ." "ꯏꯆꯦ!" ꯀꯣꯏꯔꯦꯡꯗꯣ ꯃꯃꯤꯠ ꯏꯔꯥ ꯆꯦꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯤ꯫ "ꯏꯕꯦꯝꯃ,
Nang kaka lai, nang kaka ba mo sa khangdrabo, nang kaka hai na kaururoidro. Koireng naga kapsilakpasidadi thaba sama konthoklakle. Inigi bima nang bu kaka hai dana nachin na toina son badaine. Nang kaka lai ne hai, nang kaka ga wari sararo. Hojik phawba Luijingdo wa mata ngangdri. Adubu sanariba wari pumba manasu khangbagi muungda mapidi popop tai. Macha Luijinggi mapibo Koireng mana tithukpiduna. Karigino isana kapli babo. Hojikti nang kaka lai dana isabu mukhana wahalar. Isabu ne adum senaduna leiradabani. Pendaba mikup khuding masana masabu waruzaba. Masana masada wakatjaba. Thaba amagi muungda horakle. Aina ne asi yongna phalamdrabadi wanariba mayamse amata wanaramloi. Sinthariba pirang masine amata sintharamloi. Ai mu pataba nupi asibu malim sida lerum khigadro. Thabado kapi yam sathina kapi. Machigi matau machagi matau. Koirengdo kuini yengba ngamdi. Ma thun hawatuna magi ka tamna lakle. Thongdo tapna hangi. Matam kuina leinadraba ka wairabasu. Toina dum singdokpiba maramna amotpa haidadi oide. Kadugi akoibadi yengi. Posa khudimak loina yengi. Tarai. Khamnu matagi khonjelbo. Urai. Nungsibi matagi saktam. Frame chanduna thamba khamnugi photo amadi kaduda chawna leiri. Maira katuna thamlibani. Photo dugi manakta changsindana Koirengdo makhada phami. Nungsina yengi photo dubu. Mapi sutari lepa leitana. Machinda soli. Nangbu karam lelibagi. Nungairibra. Nang nabu kyam pati. Asukiba matamsi nawana pa amatta suta halakti. Koireng madi kapi photo do uriba khamnumagi saktamdi adumak momon nukli. Chahi kya udaba saktamni Koirengdo pena yingji. Ningamdaba kayana so masapumba phungali. Nangna idamakta wazam. Icha Luijinggidamakta khanbi. Heibu karamna kaurusigi. Heibu yamna warurabanu. Manglanda nongbata lakpidriba. Aina haijabasi taharabadi amambal ichilbo hangdoktuna heibu muktadi yenglaru. Photo dubu mathada konchinja Koirengdo pena kapi. Lakliboi ningi khamnu mana. Magi manang nakna phamliboi ningi. Magi manak asida warisi sarakliboi khali. Koireng mahaki wakhalna. Dada, kaidawre kablade. Wakhalgi oiba manglana mada Koirengdo ngahak tawi. Kaigino, nahan makai nangna lotuna leiribadi. Aibu raga dadadi yamna sawri dudi. Aduna ikizadana lotpani. Dadabo yam warabra. Icha Luijingse awafamda tare. Lopa adugi wakhalda icha singawri. Aisu kari haigadamno khangdri. Al sabai khoina agang-singse hajinba khra watkhra mali. Nangi nopa duna aibu yamna sarungani. Aibu hatkani haiduna ngaiduna leiribani. Ipado maching yamna phatabani. Dadada sabu thamduna taina pom khangdabadagi mara leizadraba icha Luijingdo onsinkibani. Mihat paina maramoiraga agang-singse loina wahali. Dadabu kanana mihat pani hairiba. Khangdri, ai haifam khangdri. Punchi chupa kasum sangaduda leirimbani na phai. Adumna hairiba kaigino. Hojikti dada simda labanina apapata tanaraga agang-singna waribase amuktang kokhansi. Sirage harabusu pap chilaba mapuknina isorna lakshinbigadaba mandri. Dada adumna haiganuba ai tabana nungaiti. Dadagi naralam taliti nangigi laibakta sumna tuuna tamlamban. Koirengdo wapangangda ngangli manakta kana amo leibadi nati. Angawba magum churololi matamta wari kaya masai. Numidang waironggi matamni Mainobi magi sangaido ahalaman khara tilli. Nuparonggi misingna Mainobi mabu yengba laklibani. Awaba wari di natabanina nakalanigi alsingdo harauna wari sazai.
ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯃꯣꯃꯣꯟꯅꯣꯛꯏ꯫ ꯑꯄꯥꯛꯄ ꯇ꯭ꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥ ꯀꯞꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯜꯂꯤ꯫ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤ꯫ ꯏꯁ, ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯏꯃꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯃꯤꯡꯒ ꯃꯁꯛꯀ ꯑꯣꯟꯊꯣꯛꯅꯕꯨ ꯆꯨꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯦꯝꯃꯗꯨ ꯃꯥꯏꯊꯣꯡꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯏ꯫ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯄꯤꯔꯝꯂꯒ ꯃꯥꯏꯅꯧꯕꯤ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯅꯧꯕꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯍꯜꯁꯤꯡꯗꯨꯁꯨ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯤ꯫ ꯏꯆꯦ, ꯃꯧ ꯑꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯗꯤ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ꯫ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦ, ꯐꯖꯩꯗꯀꯣ ꯂꯥꯏꯃ꯫ ꯐꯖꯩ ꯐꯖꯩ ꯏꯆꯦ ꯏꯕꯦꯝꯃ, ꯁꯥꯒꯩꯗꯨꯗꯅꯦ ꯏꯆꯦꯗꯤ ꯅꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄꯕꯨ ꯌꯥꯔꯅꯤ꯫ ꯑꯍꯜꯁꯤꯡꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ, ꯅꯣꯛꯅꯤꯡꯕ ꯅꯣꯛꯅꯤꯡꯗꯕ ꯊꯤꯗꯅ, ꯑꯃꯅ ꯅꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯃꯔꯤ ꯃꯔꯤ ꯁꯝꯊꯗꯨꯅ ꯅꯣꯛꯏ꯫ ꯀꯔꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯃꯇꯥꯡꯁꯤꯗ ꯂꯥꯏꯖꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯂꯔꯤ꯫ ꯂꯥꯏꯖꯗꯨ ꯏꯉꯛꯉꯛꯅ ꯑꯍꯜꯁꯤꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯗ꯭ꯔꯕꯁꯨ ꯃꯥ ꯈꯔꯗꯤ ꯆꯤꯡꯅꯩ꯫ ꯂꯥꯏꯖ ꯂꯥꯛꯑꯝꯕꯁꯤꯗ ꯃꯦꯝꯃꯁꯨ ꯇꯍꯥꯅ, ꯍꯩꯃꯥ, ꯂꯥꯏꯖ ꯅꯪ ꯂꯥꯛꯏꯗꯅ, ꯀꯩꯗꯧꯔꯦꯗ ꯂꯦꯞꯇꯅ ꯂꯩꯔꯗꯤ? ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯃꯥꯏꯅꯧꯕꯤ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯂꯩꯕꯅꯤ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯍꯣꯏ꯫ ꯇꯤꯜꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡ ꯂꯥꯟꯗꯨꯅ ꯂꯥꯏꯖꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯪꯂꯛꯏ꯫ ꯐꯨꯡꯕꯪꯅꯔꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯕꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯒꯗꯕ, ꯂꯩꯔꯝꯒꯗꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯥꯏꯖ ꯃꯥꯅꯁꯨ ꯈꯪꯕ ꯃꯔꯝꯅ, ꯃꯥꯏꯅꯧꯕꯤ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯀꯩꯁꯨꯝꯇ ꯈꯟꯗꯦꯗ, ꯏꯊꯟꯇ ꯁꯨꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕ꯫ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯅꯣꯠꯁ ꯈꯔ ꯂꯧꯔꯨꯅꯤ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯍꯜ ꯈꯔ ꯂꯥꯍꯧꯔꯤꯁꯦ ꯅꯨꯄꯥꯔꯣꯝꯒꯤ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯔꯤꯒꯦ? ꯊꯨꯖꯤꯜꯂꯁꯤ, ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯣ, ꯅꯈꯣꯏ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯩꯒꯤ ꯋꯥ ꯉꯥꯏꯔꯤ꯫ ꯑꯩꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯈꯤꯕꯗ ꯌꯥꯝꯅ ꯊꯨꯖꯟꯕꯒꯤ ꯃꯃꯤ ꯑꯃ ꯎꯏ꯫ ꯃꯥꯏꯅꯧꯕꯤ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯕꯗꯨꯅꯤ, ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯆꯠꯇ꯭ꯔꯤꯉꯩ ꯊꯨꯖꯜꯍꯧꯕꯅ ꯐꯅꯤ꯫ ꯂꯥꯏꯖ, ꯑꯩ ꯅꯨꯄꯥ ꯃꯈꯣꯏꯁꯦ ꯊꯥꯖꯕ ꯉꯝꯗꯦ, ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯑꯩꯅ ꯀꯃꯥꯏ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯐꯣꯇꯣꯗꯒ ꯑꯝꯇ ꯎꯗ꯭ꯔꯤꯕꯣ? ꯐꯣꯇꯣꯗꯤ ꯏꯃꯥꯗ ꯂꯩ, ꯑꯩ ꯅꯣꯡꯃꯇ ꯌꯦꯡꯂꯨꯗꯦ, ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯌꯦꯡꯂꯨꯔꯒ ꯀꯩꯗꯧꯅꯤ? ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯂꯝꯆꯠꯇꯨꯅꯤ, ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯈꯪꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯣ? ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯟꯕꯁꯤꯅꯗꯤ ꯌꯥꯔꯣꯏ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥ ꯀꯥꯎꯏ, ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ, ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯎꯔꯦ꯫ ꯀꯅꯥꯒꯤ ꯄꯥꯎꯅꯣ? ꯀꯨꯏꯔꯦꯗ ꯄꯥꯎꯒ ꯇꯥꯈꯤꯗꯕ꯫ ꯂꯣꯏꯖꯤꯡꯒꯤ ꯄꯥꯎꯅꯤ꯫ ꯂꯣꯏꯖꯤꯡ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯃꯨꯟꯅ ꯂꯥꯏꯖꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯕ ꯃꯔꯝꯅ ꯂꯥꯏꯖꯅ, ꯄꯥꯎꯁꯦ ꯂꯩꯁꯤꯅ ꯊꯣꯏꯕꯤꯗ ꯇꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯊꯣꯏꯕꯤꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯧꯔꯛꯄꯅꯤ꯫ ꯀꯩꯒꯤꯅꯣ? ꯃꯤ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯃꯈꯣꯏꯅ ꯄꯥꯎꯊꯥꯡ ꯆꯠꯅꯔꯤꯕꯗꯤ? ꯍꯣ, ꯂꯣꯏꯖꯤꯡꯗꯣ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯦ ꯍꯥꯏꯌꯦ, ꯊꯀꯥꯏ ꯐꯥꯔꯛꯂ ꯃꯥꯜꯂꯦ꯫ ꯁꯦꯡꯂꯕ꯭ꯔꯣ? ꯆꯨꯝꯃꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯖ, ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯁꯦ꯫ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯦ ꯅꯪ ꯅꯁꯥꯗꯤ ꯊꯥꯖꯕ ꯉꯝꯂꯕ꯭ꯔꯥ? ꯂꯣꯏꯖꯤꯡꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯋꯥꯈꯜ ꯂꯩꯅꯥꯁꯦ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ, ꯃꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯥꯁꯨ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯃꯥꯗꯤ ꯈꯥꯡꯀꯟꯕꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯐꯨꯝꯅꯐꯝ ꯊꯣꯛꯏ꯫ ꯅꯣꯡꯃꯇꯪ ꯑꯣꯏꯔꯒꯁꯨ ꯆꯠꯂꯒ ꯍꯪꯉꯨꯁꯤꯗꯅ꯫ ꯂꯥꯏꯖ, ꯃꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯈꯤꯅꯤ? ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯈꯪꯅ ꯆꯥꯟꯅꯔꯨꯕ ꯍꯥꯏꯕꯗꯣ ꯀꯧꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ, ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤꯅ
tuminadi leisinganu. Mainobi khumlaktre laizana hodokliba wafamdo yaningi natraga yaningde haibagi ingit ama hoi mai karimta su hairakti. Laiza su karibo mu hairuni taruk taruk yengduna masung hakti tumina leiri. Nongmu nongma asum hoki numit kyani hoki loizumagi phibamso nongmu nongmagi sokchin mehenjali. Mahusaga manadre phibam ama tawrakli mafam matam naidana imungi poche langkhaiba horakli. Yumgi mapalana chathoknaba honarakli phana punaba ngamlaktre tasingna sorok tagadawri. Phibam yamna lusilakpa maramna mental hospital yoksankre mayam marak aduda masu saruk tinkre layeng pathap chathaba hokre. Yaitamba toina chali nupi magi manakta wari sanaba honai nungsiba wari kya kana amana haiba yadrabaso nupa manabu hairabadi loising so dum illi ngawrabasu ngawna yaitamba matabu sonjay. Yaitamba mana hena nungaitribaso magi maramgidamakta loising na wakhal tadana laikhibasini. Ngasi so hanagum loising magi manakta yaitamba lakli. Nurse amana loising bo puthoktuna thorei. Yaitamba su changsilni nupidugi manaktamna ngasidi loising do wa ka hena ngangde tumina sumlei. Mafam chaba jaga ama yengduna ani do phami amana mirol tadana laikhrabanina yaitamba mana oina wari do hawi. Kedore ngasidi wam da ngangdena kedore gi nangbo tumina leirammi nupido yaitamba da yam sauna yenglei. Aigi dai di kadai no nang moi ngonda dai pini hai dai ne aigi dai piyo pigani nangi dai aini soidana pigani sauranu se nupa na khoi gi moi themda aina pangtha do manbra nahan dagi yeng yaw ni yengwani nangi dai ngonda nata dama tawri na tra nang nai ngonda sana ba na tra ai bo ngang cha ma gum dai pini hai silaga nang nai themba na tra sagot kinu se ai wai gi se taning de ai kanam tagi wa taning de ai di dai khakta gi wa ta ga daban na khoi gon sina bai pam de nang chakho chalo nupa ga wari sane haidana dai ne amung ang bini thuna chakho chalo. Yai tamuk khumni ngai wa laite loising da mun yengduna mamite ira chen hori nangbo kyanam ta tharup lakai dogi nang dai am wari ba. Yai tamana kablak pasida loising wa su kablai ai dai am sathi bani maching hamna phatha bani nangbo mo phubi khini dai udringai chalo nang dai bu nuksibro wang asibo targa loising mongona monglei khaigi nuksidaniya ma bu nuksibagi damakta natro aina ikai khangdabi olise loising magi matau dune wai wata dune yai tamba yam nungai sadri nangi de aina nangbudi nuksibibra ho nuksibane akhoi de aina su aibu yam nuksibibani aibu yam na luna tawkhrazani. Hairibo hai kharado chapa muk leptuna loising do kablei dai na di ai bu nuksibiba na teda ai tana ma bu nuksijabani ai khaktana khanjabani mana di aise kaisulai tana khanbani da mabu gyam phattaba mi gi awabaga amata ubiba na tema wai khara se phongdoklaga loising do kappi ai tama ma so wai khara phongdok na bu khani nangi de na nangbu nukside haibadi nangmoda kanana hairino. Loising do makata na kumlaktre ma dum kaplagalei kapkanu se nangi de elani lepa leitane sinthariba loising magi pirang do nupa mana taithokpi ngak tumina leiraba matungda loising do machinna soli yam tapna ai dai bu yamna nungsi ai ne thanda hangjai aina dai da nungsiriba sigum malem prithibi asida leiriba nupi kyana magi mapuroiba tuda nungsiramgadra henmali aina dai bu nungsibu henmali othokna su nungsi mankre asung nungsiriba sibu kaigino ai khangdeda pangnungda nungsi hena nungsi ai ya ngaubi tawsidesu dai nai bu mirai ban ai bu ngaubi ni haina khanbani
ꯑꯩꯕꯨ ꯑꯈꯠꯄꯤꯅꯤ ꯍꯥꯏꯅ ꯅꯤꯡꯕꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯔꯦ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯂꯨꯏꯖꯤꯡꯗꯣ ꯏꯄꯪ ꯄꯪꯅ ꯅꯨꯄꯥ ꯃꯥꯒꯤ ꯂꯤꯡꯖꯨꯝꯗ ꯃꯀꯣꯛ ꯊꯝꯃꯤ ꯑꯗꯨꯒ ꯉꯥꯊꯗꯨꯅ ꯐꯝꯃꯤ ꯌꯥꯏꯇꯝꯕ ꯋꯥ ꯉꯥꯡꯗꯦ ꯃꯃꯥꯏꯗ ꯂꯨꯛꯊꯗꯨꯅ ꯀꯞꯅꯤꯡꯕꯗꯣ ꯈꯥꯡꯖꯤꯜꯂꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯃ ꯈꯪꯗꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯏꯅꯨꯕꯤ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯄꯅꯤ ꯑꯅꯤꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯃꯥ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯏꯆꯝ ꯆꯝꯅ ꯈꯜꯂꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕꯅꯤ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕ ꯉꯝꯗꯦ ꯈꯝꯕꯜꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯏꯅꯧꯕꯤ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯤ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯁꯤ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯃꯥꯏꯅꯧꯕꯤ ꯇꯁꯦꯡꯅ ꯈꯟꯖꯥꯟꯅꯔꯤ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡ ꯐꯥꯖꯤꯟꯕ ꯉꯝꯗꯦ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯊꯦꯝꯖꯤꯟꯕꯁꯨ ꯉꯝꯗꯦ ꯊꯃꯣꯏꯒꯤ ꯑꯗꯨ ꯀꯟꯕꯅꯤꯉꯥꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯥꯏꯅꯧꯕꯤ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗꯦ ꯍꯨꯔꯥꯟ ꯂꯤꯆꯠ ꯆꯠꯇꯨꯅ ꯃꯥꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯊꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯃꯥꯏꯅꯧꯕꯤ ꯃꯥꯏ ꯂꯩꯔꯛꯂꯤ ꯈꯣꯡꯀꯥꯞ ꯈꯔꯁꯨ ꯊꯥꯡꯕ ꯍꯧꯖꯤꯜꯂꯤ ꯉꯁꯤꯁꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯥ ꯃꯥꯏꯅꯧꯕꯤ ꯖꯞ ꯂꯦꯞꯄꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠꯇꯨ ꯆꯠꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯔꯛꯏ ꯌꯥꯏꯇꯝꯕ ꯃꯃꯥꯅꯁꯨ ꯑꯩꯒꯤ ꯏꯍꯣꯡ ꯏꯇꯧ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯩꯕꯨ ꯍꯦꯟꯅ ꯍꯪꯒꯣꯏꯕ ꯍꯦꯟꯅ ꯇꯨꯀꯠꯆꯕ ꯍꯦꯟꯅ ꯋꯥꯔꯧꯕ ꯊꯝꯂꯕ꯭ꯔꯥ